Ngasisu Litan da Nongmei Kapnakhre loinena Nouna yum kharasu Mei Thakhre. Litan gi Litan da Tangkhul Naga headman mayum laitaba miyoi ohelle. Ukhrul district ki Litan da haukiba Nongmai jing numit ki numidang dagi hingsa gi thokdo kaya community ani gi marakta thoklakraba matung ngarang irang khara nemtharurabasu ngasi Nouna amuk irang thoroktuna nakal ani gi marakta akanba mawongda Nongmei Kapnakhre loinena Nouna yum kaya su Mei Thakhre. Press na phangba pauda ngasi ayuk pung 8 yankhai rom tabada Makuta faba makhalgi khulai sing paiba kuki am militant singna Nongmei round kaya kaptuna Litan turel lanthokuna mayok naba turel nakanda leriba Tangkhul community gi volunteer sing leriba maphamda sanction khe masigi matung nakal ani gi marakta pung ahum long Nongmei Kapnakhre maraksida yum khara su Mei Thakhre haire asigumba chairak asida Tangkhul nupi kaya ga security personnel singa mapham kharada akanba mongda muknakhe nupi miyam tankhaina bo navada security personnel singna tear gas cell sing kapkhe Ningsing bayai tha asigi taret ki numidang da Litan Sarekhong village da Tangkhul miyoi ama kuki miyoi kharana phurakpadagi Tangkhul amasung kuki community ani gi marakta chauna khut thoknarakpadagi yum yankhai gi mathakta Mei thaduna ut on khravane loidana community ani make miyoi cha kaya na mayum thadokuna saphagadaba yum thangnaba khulsing da changjafam lawduna leiribane lainga ki maikaidagi central security force kaya mafam aduda thajinduna ngak senbagi akanba thabak laukhatlibane Loinana Ukhrul District Magistrate na Litan da matam kaktana curfew thambaga loinana Ukhrul Kamjong amasung Kangpokpi District ta numit mangani ge mobile internet service athingba thamlivane haukiba ningthauka ba numit ki ayukta Deputy Chief Minister Losi Dikho Masayauna DC SP Saruk Yaduna Litan Police Station da mifam pangthoktuna irang asi leptuna nakal animakna ingna chikna laina ba appeal tawba laikhre maraksida Thokli bairang asida kuki khulai paiba singna chathaba thawongda Central Security Force na sawat pagum makhoi gi mathakte action ama logde haiduna Tangkhul community na pendaba leirivane amarom da Litan gi irang asina maram oiduna Sareikhong dagi lanjenarakuna lungtin amasung cycle da sangjafam logduna leiriba khunja singa cycle kendra gi MLA Kimnio Hangsing masana hakthengna mafam aduda leiriba relief camp sing da chatuna yengsenkhre kuki NP cycle Gamkai gi midyang makhada relief camp sing hangdoktuna lanjenarakpa sing sangjafam pirakhibane Litan gi irangda Tangkhul Naga headman mayum laitaba miyoi ohelle handak Litan Sarekhong da thorakhiba irang asida Tangkhul Naga khullama oiriba Litan village ki head Kharingpham basum gi mayum amadi gari na chingba pumnamak maina tumna sakhibadagi mayum laitaba miyoi ama oina mahaki imung manunggi miyoi sing Ukhrul district headquarter da leiba Mari matagi mayum da sangjafam lawduna leire Naga village ama oiriba Litan khungi headman oiramba Deepak Basum na laikhidabadagi mahaki masanupa Kharingpham Basum na kumjali singani kun mangagi February amadagi khullasigi headman oina leirakhibane Tangkhul Naga village asi sanglaba chahi humbudra rom asi ingna signa leijarakpa khul amani haire Kharingpham Basum na phongdorokpada haukiba thangje numit ki numidangdagi Litan Sarekhong da thorakhiba irang asigi manung Numidang makhoina masa-masagi phamungda hiptuna leiba matamda khanghaudana petrol bom ama makhoigi yumthakta pokhairaki amadi masiga ikan kanadana Nongmei kaya masing khangdana kapsilakhi maduda makhoigi punsi hingnaba mahaki apokpi masal nupi ga loinana Litan turel landuna hingadu mayum thadorokhi mahakna makha taraduna Manipurda thogliba violence asi Litan da yogdana yamna ingna signa leirakbani adubu Kuki singna karigidamak aikhoida attack tawrakpano haiba khangde Kuki na makhoida attack tawrakani haibasi makhoi nongmata khallude haire mahaki apokpi lugang basumna Kuki singna makhoigi mayum gari ahum motorbike ama loinana atai property khudingmak maina tumna thadok pikhre makhoigi haiba thawai asi natana karimata lehaudre haina pendaba phongdorokle Litan da irang hek thorokpaga masibu laksinaba district magistrate na mafam aduda curfew laukthokpaga loinana Anakpada security force kaya deploy tawduna thamlabasu irang laksinba ngamdaba yum kaya Mei thaduna Naga amasung kuki gi imung kaya mayum makai leitaba miyoi ohelakpane irang asi thorokpadagi Litan Sarekhong gi khunja pumba mayum thadoktuna maikai kaya da senakhibane amaromda Ukhrul district administration na lanjenariba imung singna Ukhrul mini secretariat ki ahanba matholda leiba nodal officer da pau piraktuna khudaki oiba darkar oiba thabak sing lakhotkani haina appeal tawkhre